ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯈꯝꯕ, ꯇꯣꯟꯗꯣꯟ ꯑꯃꯗꯤ ꯈꯥꯕꯩ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯝꯄꯥꯛ ꯃꯁꯤ ꯑꯃꯗ ꯐꯝꯂꯤ꯫ ꯈꯥꯕꯩꯅ ꯏꯇꯥꯎꯅꯤ, ꯌꯦꯡꯉꯨꯅꯤ, ꯑꯥꯗ ꯂꯥꯞꯇꯛꯅ ꯌꯨꯝ ꯑꯃꯒꯤ ꯅꯥꯀꯟꯗ ꯔꯥꯐꯣꯏ ꯄꯥꯜꯂꯤꯁꯤ ꯎꯕ꯭ꯔꯥ? ꯇꯣꯟꯗꯣꯟꯅ ꯀꯔꯤ ꯔꯥꯐꯣꯏꯑꯕ? ꯍꯣꯏ ꯂꯐꯣꯏ ꯍꯥꯏꯕꯅꯦ꯫ ꯂꯣꯟꯗ꯭ꯔꯩ ꯁꯨꯗꯕꯁꯤꯗꯤ ꯁꯛꯁꯤꯒ ꯔꯥꯐꯣꯏ ꯀꯥꯏꯅ꯫ ꯐꯝꯐꯝ ꯊꯣꯛꯄ ꯆꯨꯝꯅ ꯑꯗꯨꯝ ꯐꯝꯃꯨ, ꯅꯉꯛꯅꯦꯅ ꯀꯥꯎꯅ ꯌꯦꯟꯕ ꯅꯉꯛꯇꯨꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ꯫ ꯇꯣꯟꯗꯣꯟ ꯅꯪ ꯍꯩꯄꯥꯗꯤ ꯁꯥꯔꯛꯀꯅꯨ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯩꯅꯈꯤꯕꯅꯤ, ꯁꯤꯕꯨ ꯑꯩꯅꯔꯣ? ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯣꯛꯅꯁꯅꯨꯀꯣ, ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯍꯟꯖꯤꯟꯖꯁꯅꯤ꯫ ꯍꯟꯖꯜꯂꯣꯏ, ꯀꯩꯗꯧ ꯍꯟꯖꯤꯟꯗꯣꯏꯅꯣ? ꯁꯨꯝ ꯑꯩꯈꯣꯏ ꯄꯨꯟꯕꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯣ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯕꯩ ꯋꯥꯅꯤ꯫ ꯁꯤꯗ ꯍꯟꯖꯤꯟꯕ ꯍꯟꯖꯤꯟꯗꯕ ꯇꯧ ꯂꯩꯔꯗꯤ ꯌꯥꯔꯣꯏꯗ꯫ ꯈꯝꯕ, ꯃꯥ ꯍꯥꯏꯁꯤ ꯌꯥꯅꯤꯡꯕ꯭ꯔꯅꯦ? ꯌꯥꯅꯤꯡꯕ꯭ꯔꯥ ꯃꯥ ꯍꯥꯏꯁꯤ? ꯍꯣꯏ ꯈꯝꯕ, ꯇꯥꯗꯦꯅꯦ, ꯀꯥꯏꯗꯅꯣ ꯃꯥ ꯌꯦꯡꯉꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕꯒꯤ ꯂꯨꯈꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯌꯨ, ꯀꯩꯅꯣ ꯇꯣꯟꯗꯣꯟ, ꯂꯨꯈꯝꯁꯨ ꯊꯥꯖꯤꯜꯂꯛꯏꯗꯨꯕꯣ? ꯉꯥꯎꯔꯕ ꯅꯪꯕꯣ? ꯅꯪꯗꯤ ꯑꯩꯅ ꯀꯧꯕꯗꯤ ꯇꯥꯕ꯭ꯔꯥ? ꯍꯥ? ꯇꯥꯍꯧꯗ꯭ꯔꯦ, ꯀꯩ ꯍꯥꯏꯕꯅꯣ? ꯑꯣ ꯑꯗꯨꯕꯨꯔꯣ, ꯑꯩꯅꯅꯦ ꯑꯥꯗꯅꯦ ꯔꯥꯐꯣꯏ ꯑꯃ ꯄꯥꯜꯂꯤꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯍꯥꯏꯔꯨꯕ, ꯑꯗꯨꯗ ꯃꯥꯅ ꯔꯥꯐꯣꯏ ꯍꯥꯏꯒꯅꯨ, ꯔꯥꯐꯣꯏ ꯍꯥꯏꯌꯣꯏ꯫ ꯇꯣꯟꯗꯣꯟ, ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯅꯪ ꯈꯪꯕ꯭ꯔꯣ? ꯑꯩꯗꯤ ꯀꯣꯛꯁꯤ ꯉꯥꯎꯈꯠꯂꯛꯀꯗꯧꯔꯤ꯫ ꯉꯥꯎꯕꯩ ꯉꯥꯎꯕ ꯑꯗꯨꯝ ꯉꯥꯎꯔꯣ, ꯑꯩꯁꯨ ꯍꯥꯏꯕ ꯇꯜꯂꯤ꯫ ꯋꯥ ꯉꯥꯡꯕꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯥꯏ ꯈꯥꯏꯗꯅ ꯉꯥꯡꯒꯗꯧꯅꯤ꯫ ꯇꯜꯂꯦꯕ, ꯕꯤꯠ ꯂꯩꯇꯦꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯀꯥꯏꯅ꯫ ꯑꯣꯏ ꯌꯦꯡꯉꯨꯅꯦ, ꯅꯪꯒꯤ ꯕꯤꯠ ꯂꯩꯇꯕ ꯂꯥꯏꯔꯤ, ꯑꯥꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯁꯤ ꯌꯦꯡꯉꯣ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯌꯦꯡꯕꯗꯣ ꯂꯩꯁꯥꯕꯤ ꯂꯥꯛꯄ꯭ꯔꯅ ꯌꯦꯡꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡ ꯑꯁꯦ ꯇꯦꯛꯈꯠꯂꯦꯍꯦ꯫ ꯈꯥꯕꯩꯅ ꯍꯩ ꯈꯝꯕ, ꯅꯪ ꯃꯤꯠꯌꯦꯡꯗꯨ ꯂꯨꯃꯟꯗꯦꯀꯣ, ꯂꯩꯁꯥꯕꯤꯁꯤꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯑꯁ ꯇꯣꯟꯗꯣꯟ, ꯃꯥꯏ ꯃꯃꯤꯠꯁꯦ ꯑꯝꯇ ꯈꯨꯝꯖꯜꯂꯨ꯫ ꯑꯋꯣꯏꯕ, ꯃꯥꯏ ꯍꯧꯅꯕꯤ ꯆꯣꯞꯄ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯍꯧꯔꯛꯑꯦ꯫ ꯈꯥꯕꯩ, ꯅꯪ ꯑꯗꯣꯝꯒꯤ ꯃꯃꯤꯠꯇꯣ ꯈꯨꯝꯖꯜꯂꯨ, ꯅꯥꯀꯟꯒꯤꯁꯦ ꯑꯩꯅ ꯈꯨꯝꯃꯛꯀꯦ꯫ ꯀꯩꯅꯣ ꯃꯤꯠꯀ ꯈꯨꯝꯖꯜꯂꯛꯏꯁꯤꯕꯣ? ꯑꯁ ꯅꯣꯏꯁꯤꯗꯤꯕ, ꯁꯣꯝꯗ ꯑꯩꯅ ꯂꯩꯕꯥꯛ ꯂꯩꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤꯀꯥꯟꯁꯤꯗ ꯌꯦꯠꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯃꯤꯠꯀ ꯈꯨꯝꯅꯗꯅ ꯇꯧꯕꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯅꯣꯛꯂꯒ ꯆꯠꯂꯤ꯫ ꯊꯣꯏꯅꯨꯅ ꯏꯇꯥꯁꯤꯡ, ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯇꯥ ꯈꯝꯕꯅ ꯑꯄꯥꯝꯕ ꯑꯃꯗꯤ ꯌꯥꯎꯔ ꯃꯥꯜꯂꯦꯀꯣ꯫ ꯃꯥꯏ ꯍꯧꯖꯤꯛꯀꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯌꯥꯗꯦꯕꯣ꯫ ꯑꯩꯗꯤ ꯃꯥꯏ ꯃꯤꯠꯌꯦꯡꯗꯣ ꯂꯩꯕꯥꯛ ꯂꯩꯗ ꯌꯦꯡꯕ ꯃꯥꯜꯂꯤꯗ꯫ ꯑꯩꯈꯣই ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯩꯕꯥꯛ ꯂꯩꯅ ꯐꯖꯕ ꯍꯦꯟꯕꯅꯤꯅ ꯃꯥꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯕꯣ꯫ ꯑꯁ ꯑꯣꯟꯊꯣꯛꯅ ꯁꯥꯏꯗ, ꯁꯨꯝ ꯀꯥꯟꯁꯤꯗ ꯁꯛ ꯐꯖꯕꯤ ꯀꯥꯏꯗꯣ ꯑꯣꯏꯅꯤꯡꯉꯛꯏꯕꯣ꯫ ꯂꯩꯕꯥꯛ ꯂꯩꯅ ꯑꯁ ꯏꯇꯥ, ꯅꯣꯏꯁꯤꯗꯤꯕ, ꯅꯣꯏꯁꯨ ꯂꯣꯏꯅ ꯐꯖꯩꯀꯣ꯫ ꯂꯝꯕꯤꯗ ꯆꯠꯄ ꯍꯥꯏꯁꯤꯗꯤ ꯃꯤꯅ ꯑꯗꯨꯝ ꯌꯦꯡꯅꯕꯅꯤ, ꯃꯤ ꯆꯨꯝ ꯌꯦꯡꯖꯕ ꯑꯣꯏꯔꯝꯅꯤ, ꯅꯣꯏꯅ ꯋꯥꯈꯜ ꯍꯦꯛꯇ ꯐꯖꯤꯜꯂꯤ꯫ ꯊꯣꯏꯅꯨꯅ ꯀꯩꯗꯧ ꯐꯖꯟꯗꯅꯤ, ꯂꯩꯁꯥꯕꯤ ꯐꯔꯩꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ, ꯅꯨꯄꯥ ꯑꯝꯇꯅꯁꯨ ꯀꯣꯏꯒꯦ ꯍꯥꯏꯕꯤꯔꯛꯇꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯜꯂꯨꯕꯁꯨ ꯏꯀꯥꯏꯒꯨꯝ ꯇꯧ, ꯑꯗꯨꯅꯗꯤ ꯃꯁꯥꯅ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯐꯖꯟꯈꯤꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔ ꯏꯇꯥ ꯃꯌꯥꯝ? ꯃꯥꯅꯦ, ꯆꯨꯝꯃꯤ ꯊꯣꯏꯅꯨ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯄꯨꯟꯅ ꯅꯣꯛꯏ꯫ ꯈꯥꯕꯩꯅ ꯕꯥ, ꯂꯩꯁꯥꯕꯤꯁꯤꯡꯁꯤ ꯈꯨꯅꯣꯛꯁꯦ ꯍꯤꯡꯆꯥꯕꯤꯅ ꯃꯈꯦꯠ ꯁꯦꯒꯥꯏꯔꯒ ꯅꯣꯛ ꯃꯥꯜꯂꯤ, ꯂꯣꯏꯔꯦꯍꯦ, ꯅꯥꯀꯣꯡ ꯂꯣꯏ ꯄꯪꯉꯤ꯫ ꯈꯝꯕꯅ ꯑꯦꯔꯥ ꯈꯥꯕꯩ, ꯅꯪꯁꯨ ꯑꯗꯨꯐꯥꯎ ꯍꯦꯟꯃꯟꯗ꯭ꯔꯣ? ꯃꯤ ꯑꯩꯅ ꯄꯥꯝꯅ ꯌꯦꯡꯕ ꯂꯩꯁꯥꯕꯤ ꯌꯥꯎꯔꯤ, ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯃꯥꯡꯗ ꯍꯥꯏꯔꯛꯄꯗꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯣꯟꯗꯣꯟꯅ ꯈꯝꯕ, ꯀꯔꯝꯕꯅꯣ ꯅꯪꯅ ꯄꯥꯝꯃꯤ ꯍꯥꯏꯗꯣ? ꯌꯦꯡꯍꯧꯔꯣꯍꯦ, ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯅ ꯀꯥꯟꯅꯈ꯭ꯔꯦ꯫ ꯍꯥ, ꯂꯥꯛꯑꯣꯍꯦ, ꯅꯨꯄꯤ ꯍꯥꯏꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯈꯥꯕꯩꯅ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯌꯥꯕꯤꯔꯛꯀꯗ꯭ꯔꯕ? ꯈꯝꯕ, ꯅꯪ ꯇꯧꯗꯣꯏꯁꯤꯕꯣ? ꯌꯥꯗ꯭ꯔꯁꯨ ꯒꯤꯔꯤ ꯇꯛꯂꯒ ꯌꯥꯍꯟꯒꯦ, ꯑꯩꯒꯤ ꯍꯩꯖ ꯁꯤꯡꯖꯕꯗꯨ ꯎꯠꯊꯣꯛꯀꯦ, ꯅꯣꯏꯁꯤ ꯌꯦꯡꯉꯨ, ꯃꯇꯨꯡ ꯈꯪꯖꯤꯜꯍꯧꯅꯕ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯈꯝꯕꯅ ꯑꯉꯥꯡ ꯑꯃꯁꯨ ꯂꯤꯠꯄꯤ꯫ ꯑꯣ ꯂꯩꯕꯥꯛ ꯂꯩ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ, ꯌꯥꯒꯗ꯭ꯔꯣ? ꯁꯦꯁ, ꯀꯝꯗꯧꯏ ꯈꯨꯀꯧꯗꯣ? ꯍꯥ, ꯃꯤ ꯃꯥꯟꯗꯕꯤ ꯇꯧꯅꯤ, ꯀꯝꯗꯧꯒꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯈꯥꯕꯩꯅ ꯌꯥꯏ, ꯃꯩ ꯇꯥꯏ ꯈꯨꯀꯧꯗꯣ, ꯈꯨꯝꯕꯤꯔꯛꯇꯦ, ꯑꯃꯨꯛꯀ ꯀꯧꯁꯤꯜꯂꯣ꯫ ꯀꯩꯅꯣ ꯂꯩꯕꯥꯛ ꯂꯩ, ꯑꯩꯅ ꯅꯨꯡꯁꯤꯅ ꯀꯧꯔꯒ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ? ꯄꯣꯡꯉꯤꯕ ꯀꯥꯏꯗꯨꯔꯣ? ꯌꯥꯗꯦꯀꯣ, ꯃꯤ ꯃꯆꯥꯗꯤ, ꯁꯅꯥꯕꯨꯟꯅ ꯌꯦꯛꯈ꯭ꯔꯗꯤ ꯃꯤꯅ ꯀꯧꯕꯒ ꯇꯥꯗꯦꯀꯣ, ꯌꯥꯗꯦꯀꯣ꯫ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤ ꯁꯩꯇ, ꯃꯤꯡ ꯀꯧꯔꯛꯏꯅꯤ ꯀꯥꯏꯅ ꯀꯔꯤ ꯈꯨꯀꯧꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯇꯥ ꯈꯝꯕ, ꯀꯩ ꯍꯥꯏꯒꯦ? ꯈꯨꯝꯗꯤ ꯈꯨꯝꯃꯦꯅꯤ, ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯅꯤ, ꯁꯣꯝꯗ ꯃꯅꯤꯡꯗ ꯈꯤꯇꯪ ꯆꯠꯊꯔꯣ, ꯇꯞꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯦꯕ, ꯌꯥꯗ꯭ꯔꯣ? ꯊꯣꯏꯅꯨꯅ ꯂꯩꯕꯥꯛ ꯂꯩ, ꯑꯩꯈꯣꯏ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯆꯠꯀꯦ, ꯅꯪ ꯇꯥ ꯈꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯑꯣ꯫ ꯃꯤꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯅꯒ ꯀꯧꯔꯛꯏꯀꯣ, ꯌꯥꯝ ꯀꯜꯂꯛꯏ꯫ ꯌꯥꯔꯦꯕ ꯊꯣꯏꯅꯨ, ꯅꯪꯁꯨ ꯆꯠꯂꯣ, ꯃꯥꯡꯗ ꯈꯤꯇꯪ ꯀꯥꯈꯠꯂꯝꯃꯣ꯫
ꯃꯁꯛꯁꯤꯒ ꯋꯥꯔꯤ ꯁꯥꯅꯤꯡꯗꯕꯤꯒꯁꯨ ꯁꯥꯔꯤ ꯅꯋꯥꯗꯣ ꯀꯣꯏꯅꯤꯡ ꯌꯥꯝ ꯂꯦꯝꯖꯟꯅꯒꯅꯨꯀꯣ ꯋꯥꯔꯤꯗꯣ ꯄꯦꯟꯅ ꯁꯥꯍꯧꯔꯣ ꯌꯥꯔꯦ ꯈꯔ ꯉꯥꯡꯉꯗꯤ ꯆꯠꯂꯁꯨ ꯋꯥꯔꯤ ꯑꯝꯇ ꯁꯥꯍꯧꯒꯦꯕ ꯑꯩꯁꯦ ꯅꯨꯄꯥ ꯐꯪꯗꯧꯔꯦꯅꯦꯀꯣ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯥꯡꯗ ꯄꯣꯡꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯅꯤꯕ ꯂꯩꯕꯛ ꯂꯩ ꯅꯪꯅ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯄꯨꯔꯤꯗꯣ ꯋꯥꯗ꯭ꯔꯣ ꯋꯥꯏꯌꯦ ꯋꯥꯔꯁꯨ ꯄꯨꯗ ꯌꯥꯗꯕꯅꯤꯅ ꯄꯨꯔꯤꯅꯤ ꯑꯁ ꯑꯩꯗꯤ ꯋꯥꯗꯦ ꯍꯥꯏꯔꯗꯤ ꯇꯦꯛꯁꯤꯗ ꯑꯣꯏꯅ ꯄꯨꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯋꯥꯔ ꯂꯩꯔꯝꯃꯕ ꯇꯣꯟꯗꯣꯟ ꯀꯔꯤꯅꯣ ꯃꯥꯅ ꯁꯥꯔꯤ ꯋꯥꯔꯤꯁꯤꯡꯁꯤꯕꯣ ꯍꯣꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯝꯂꯝꯒꯦ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯐꯝꯂꯝ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕꯁꯤ ꯇꯥꯔꯒ ꯆꯥꯛꯄ ꯍꯦꯜꯂꯛꯀꯅꯤꯕ ꯅꯠꯇ꯭ꯔ ꯂꯩꯕꯥꯛ ꯂꯩ ꯍꯣꯏ ꯅꯠꯂꯤ ꯑꯗꯨ ꯂꯩꯕꯥꯛ ꯂꯩ ꯅꯪꯁꯦ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤꯕꯨ ꯅꯁꯛꯇꯤ ꯍꯥꯏꯒꯠꯇꯅ ꯐꯖꯩꯍꯦ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯕꯨ ꯈꯜꯂꯦꯕꯣ ꯀꯩ ꯈꯜꯂꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯃꯥꯟꯅꯖꯥꯠꯂꯣ ꯑꯧ ꯃꯥꯟꯅꯔꯝꯒꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯁꯦ ꯑꯍꯥꯟꯕ ꯎꯕꯗ ꯁꯣꯏꯗꯅ ꯄꯥꯝꯂꯝꯒꯅꯤ ꯑꯩꯅꯁꯨ ꯅꯪꯁꯦ ꯑꯍꯥꯟꯕ ꯎꯕꯗ ꯃꯇꯝ ꯂꯩꯅꯤꯡꯕ ꯅꯠꯇꯦ ꯊꯃꯣꯏꯗ ꯊꯨꯞ ꯂꯥꯎꯕ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕ ꯁꯣꯏꯕ ꯁꯣꯏꯔꯝꯃꯤꯗ ꯆꯤꯟꯁꯦ ꯍꯦꯛꯇ ꯅꯥꯟꯊꯣꯛꯈꯤꯒꯦ ꯇꯧꯏꯅꯦ ꯋꯥꯈꯜ ꯃꯥꯟꯅꯔꯕꯅꯤꯅ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯦ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯁꯤ ꯅꯣꯏ ꯊꯣꯡꯒꯥꯜꯂꯣ ꯃꯥꯅꯤ ꯈꯨꯔꯥ ꯄꯨꯛꯆꯥꯎꯒꯤ ꯃꯆꯥꯅꯨꯄꯤꯔꯣ ꯅꯪꯁꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦꯅ ꯑꯗꯨꯕꯨꯗꯤ ꯂꯩꯀꯥꯏ ꯄꯨꯟꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯅꯠꯇ꯭ꯔꯅꯦ ꯍꯩꯄꯥꯗꯤ ꯁꯥꯏꯌꯦ ꯍꯣꯏ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯂꯒꯦ ꯇꯥ ꯈꯝꯕꯁꯨ ꯂꯩꯕꯤꯍꯧꯗꯣꯏꯔꯥ ꯆꯠꯇꯣꯏꯔꯝꯕ ꯇꯧꯍꯧꯔꯣ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯈꯝꯕ ꯃꯈ꯭ꯋꯥꯡꯒ ꯇꯨꯃꯦꯠꯂꯒ ꯌꯦꯡꯍꯧꯏ ꯇꯨꯡꯗ ꯌꯦꯡꯕꯗꯁꯨ ꯐꯖꯩꯅꯦ ꯅꯍꯥꯟꯈꯩ ꯑꯩꯅ ꯀꯃꯥꯏꯅ ꯃꯁꯛ ꯈꯪꯉꯝꯗ꯭ꯔꯤꯅꯣ ꯈꯨꯔꯥ ꯄꯨꯛꯆꯥꯎꯗꯣ ꯌꯨ ꯊꯛꯃꯤꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯕꯅꯤꯗ ꯀꯥꯟꯗꯦ ꯍꯣꯔꯦꯟ ꯑꯝꯇ ꯄꯨꯟꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯁꯦ ꯋꯥꯅꯣꯝꯗꯕ ꯌꯥꯗꯦ ꯈꯝꯕ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯕꯗ ꯃꯀꯣꯛꯇꯣ ꯉꯥꯎꯈ꯭ꯔꯗꯨꯅ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯁ ꯀꯣꯛꯁꯤ ꯉꯥꯎꯈ꯭ꯔꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯕꯦꯔꯥ ꯀꯥꯔꯤꯁꯤꯗꯤ ꯉꯥꯎꯔꯦ ꯃꯥꯅ ꯃꯁꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯎꯅ ꯍꯥꯏꯕꯗꯣ ꯁꯤꯅꯅꯤꯗꯅ ꯉꯥꯎꯔꯦ ꯈꯝꯕ ꯅꯠꯇ꯭ꯔ ꯁꯤꯕꯣ ꯊꯣꯡꯒꯥꯜ ꯃꯌꯥꯁꯤꯗ ꯀꯩꯗꯧꯔꯤꯕꯁꯤꯅ ꯍꯩ ꯈꯝꯕ ꯏꯀꯨꯕꯣ ꯅꯠꯇꯦ ꯈꯨꯔꯥ ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯅꯀꯣꯛꯀ ꯄꯥꯏꯔꯒ ꯐꯝꯊꯔꯒ ꯂꯩꯔꯤꯗꯨ ꯅꯠꯇꯦ ꯅꯪꯕꯨ ꯈꯔ ꯍꯦꯟꯖꯤꯜꯂꯨꯔꯕꯣ ꯀꯥꯏꯗꯅꯣ ꯈꯨꯔꯥ ꯉꯁꯤꯒꯤ ꯄꯥꯏꯗ꯭ꯔꯤꯗ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯑꯝꯇ ꯄꯨꯟꯁꯤꯗꯅ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯄꯨꯟꯈꯤꯗꯕꯁꯨ ꯌꯥꯏꯅꯦ ꯏꯆꯥ ꯅꯨꯄꯤꯅ ꯂꯣꯏꯕ ꯌꯦꯟ ꯈꯔ ꯂꯩꯕꯅꯤ ꯃꯗꯨ ꯑꯃ ꯌꯦꯞꯄꯒ ꯄꯨꯔꯛꯀꯦ ꯅꯣꯏꯅꯦ ꯌꯦꯟꯒꯗꯨ ꯉꯧꯅꯕ ꯁꯦꯝ ꯁꯥꯗ ꯂꯩꯔꯝꯀꯣ ꯅꯆꯥꯅꯨꯄꯤꯅ ꯂꯥꯟ ꯇꯥꯔꯣꯏꯗ꯭ꯔꯣ ꯌꯦꯟ ꯌꯦꯞꯄꯒ ꯄꯨꯈ꯭ꯔꯦꯅ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏꯗ ꯊꯤꯕꯒ ꯂꯥꯛꯑꯗꯤ ꯐꯔꯛꯇꯤ ꯇꯥꯅꯤꯕꯣ ꯂꯥꯛꯑꯣꯏ ꯑꯩꯅ ꯇꯨꯃꯤꯟꯅ ꯌꯦꯞꯀꯦ ꯌꯥꯎꯅ ꯌꯦꯞꯄꯗ ꯀꯅꯥꯅꯕꯨ ꯈꯪꯗꯧꯔꯤꯒꯦ ꯅꯪꯁꯨ ꯅꯪꯅꯦꯅ ꯈꯪꯉꯤꯗꯨꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤ ꯈꯨꯔꯥꯗꯤ ꯍꯨꯔꯥꯟꯕꯗꯤ ꯍꯩꯕꯅꯤꯀꯣ ꯈꯨꯔꯥꯒꯤ ꯅꯈꯨꯠꯇꯣ ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦ ꯊꯥꯏꯅ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯥꯃ ꯆꯥꯎꯍꯜꯒꯤ ꯉꯥꯅꯨ ꯑꯃ ꯍꯨꯔꯥꯟꯕꯗꯣ ꯑꯗꯨꯒ ꯀꯣꯟꯅ ꯆꯥꯔꯝꯗꯥꯏꯗ ꯃꯥꯃꯗꯨ ꯂꯥꯛꯂꯒ ꯈꯨꯔꯥꯒꯤ ꯂꯨꯈꯝꯗ ꯊꯥꯕꯗ ꯃꯀꯜ ꯄꯥꯏꯊꯣꯛꯄꯗꯣ ꯈꯨꯔꯥꯒꯤ ꯁꯛꯇꯣ ꯃꯤꯠꯇ ꯎꯏ ꯌꯦꯔꯛꯈꯝꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯨꯡꯗ ꯂꯥꯛꯄꯗꯨ ꯎꯍꯧꯗꯕꯒꯤ ꯊꯩꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯃꯀꯜ ꯄꯥꯏꯊꯣꯛꯈꯤꯕꯗꯨꯗꯤ ꯑꯩꯅ ꯌꯥꯅꯨꯡꯗ ꯎꯝꯁꯤꯟꯕ ꯅꯪꯍꯧꯗꯕꯩꯅꯤ ꯏꯀꯥꯏ ꯈꯪꯗꯦ ꯀꯪꯀꯣꯠꯂꯤꯁꯤꯗꯤ ꯑꯗꯨꯗꯤ ꯈꯨꯔꯥ ꯍꯣꯔꯦꯟ ꯉꯟꯅ ꯂꯥꯛꯎꯀꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛꯇꯨꯗ ꯈꯥꯡꯒ ꯄꯨꯊꯣꯛꯑꯝꯃꯒ ꯉꯥꯏꯔꯝꯃꯒꯦ ꯍꯣꯏ ꯉꯥꯏꯔꯝ ꯈꯝꯕꯗꯣ ꯅꯣꯛꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯝꯁꯤꯜꯂꯛꯂꯦ ꯂꯩꯕꯥꯛ ꯂꯩ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯏ ꯄꯨꯛꯆꯥꯎꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯕꯦꯝꯃ ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯆꯥꯛ ꯍꯥꯞꯄꯅꯨꯀꯣ ꯀꯩꯒꯤꯅꯣ ꯄꯥꯕ ꯏꯕꯥꯅꯤꯈꯛ ꯆꯥꯕꯁꯤꯗ ꯄꯥꯕꯅ ꯆꯥꯗ꯭ꯔꯗꯤ ꯏꯊꯟꯗ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯉꯁꯤꯈꯛ ꯅꯊꯟꯅ ꯆꯥꯕꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯨꯅ ꯏꯄꯥꯅꯦ ꯍꯣꯔꯦꯟ ꯃꯤ ꯄꯨꯟꯗꯧꯕ ꯈꯔ ꯂꯩ ꯅꯪꯅꯦ ꯏꯟꯁꯥꯡ ꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯆꯥꯊꯣꯛꯑꯣꯏ ꯆꯥꯁꯤꯗꯤ ꯆꯥꯅꯤ ꯀꯔꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯂꯩꯗꯅ ꯊꯣꯡꯗꯧꯔꯤꯒꯦ ꯅꯪꯒꯤ ꯌꯦꯟꯕꯤ ꯑꯃꯣꯝꯁꯤꯡꯗꯨꯅ ꯀꯣꯛꯄ ꯌꯦꯔꯨꯝ ꯃꯌꯥꯝ ꯂꯩꯗꯥꯏꯅꯦ ꯑꯗꯨ ꯊꯣꯡꯂꯒ ꯆꯥꯊꯣꯛꯎ ꯀꯩꯅꯣꯅꯦ ꯀꯥꯏꯗꯩ ꯌꯥꯔꯣꯏ ꯌꯣꯟꯅꯕꯅꯤ ꯃꯤꯒꯤ ꯂꯧꯅ ꯃꯁꯤꯡ ꯐꯥꯎ ꯁꯨꯗ꯭ꯔꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯄꯥꯕ ꯆꯠꯈ꯭ꯔꯅꯨ ꯑꯍꯜ ꯑꯣꯏꯔ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯃꯤ ꯄꯨꯜꯂꯒ ꯌꯨ ꯊꯛꯂꯒ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯏꯆꯥ ꯁꯥꯎꯕ ꯌꯥꯗꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯒꯦ ꯏꯄꯥꯅꯦ ꯃꯇꯨꯡꯗꯅꯦ ꯄꯨꯜꯂꯔꯣꯏ ꯏꯄꯥ ꯊꯣꯛꯏꯀꯣ ꯆꯥꯛ ꯐꯖꯅ ꯊꯣꯡꯂꯒ ꯅꯕꯨ ꯀꯥꯏꯒꯩ ꯆꯥꯎ ꯑꯔꯣꯏꯕ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯅꯣꯡꯃ ꯑꯩꯅ ꯁꯥꯎꯔꯛꯄꯗ ꯃꯍꯥꯛꯀ ꯄꯨꯜꯂꯤ ꯃꯤꯁꯤꯡꯗꯨꯁꯨ ꯃꯩꯍꯥꯗ ꯌꯨ ꯄꯨꯟꯅ ꯍꯩꯗꯨꯅ ꯌꯦꯡꯉꯨ ꯃꯁꯤꯁꯤꯡꯁꯤꯁꯨ ꯆꯥꯛꯇꯦꯍꯦ ꯂꯩꯕꯥꯛ ꯂꯩ ꯃꯊꯟꯇ ꯏꯁꯧ ꯂꯥꯡꯖꯍꯧꯏ ꯁꯣꯝꯗ ꯄꯨꯛꯆꯥꯎꯁꯨ ꯁꯪꯒꯣꯏ ꯂꯩꯔꯤꯕ ꯌꯦꯟ ꯃꯀꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯌꯦꯡꯒꯣꯟꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯃꯈꯨꯠꯇꯨꯅ ꯂꯥꯝꯃꯤ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯃꯈꯣꯡꯗ ꯐꯥꯔꯕꯗꯨꯕꯨ ꯅꯥꯟꯊꯣꯛꯈꯤꯅꯦ ꯑꯃꯨꯛꯀꯁꯨ ꯐꯥꯒꯦ ꯆꯦꯟꯊꯣꯛꯈꯤꯅꯤ ꯁꯤꯗꯩꯁꯤ ꯍꯦꯛꯇ ꯐꯥꯔꯒꯦ
ꯏꯌꯥ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯌꯦꯟꯗꯨ ꯑꯗꯨꯝꯅ ꯐꯥꯕꯗꯨ ꯑꯇꯩꯁꯤꯡꯗꯨꯁꯨ ꯈꯣꯡꯒꯠꯂꯛꯏ ꯍꯦ ꯈꯣꯡꯒꯅꯨꯅꯦ ꯍꯩꯃ ꯁꯨꯝ ꯈꯣꯡꯉꯤꯅꯦ ꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯇꯥꯕ ꯇꯥꯔꯦ ꯑꯩ ꯆꯠꯍꯧꯔꯒꯦ ꯑꯩꯁꯨ ꯌꯦꯟ ꯃꯥꯅꯕ ꯈꯣꯡꯖꯟꯅꯔꯒ ꯊꯣꯡꯒꯥꯟꯗ ꯊꯣꯛꯈꯤꯒꯦ ꯆꯦꯜꯂꯒꯦ ꯍꯩꯁ ꯌꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏꯗ ꯑꯩꯕꯨ ꯉꯁꯥꯏ ꯃꯆꯤꯟꯖꯥꯛꯁꯤꯡꯗꯣ ꯄꯤꯛ ꯊꯟꯀꯩ ꯍꯥꯞꯄꯝꯕꯅꯤꯗ ꯃꯣꯏ ꯃꯁꯦꯟ ꯆꯤꯛꯅꯕ ꯑꯣꯏꯔꯝꯃꯅꯤ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯄꯥꯕꯗ ꯃꯈꯣꯟꯁꯤꯁꯨ ꯐꯖꯅ ꯁꯦꯝꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯄꯨꯛꯆꯥꯎꯗꯣ ꯌꯦꯟꯗꯨ ꯄꯥꯏꯔꯒ ꯆꯠ ꯆꯠꯇꯨꯅ ꯂꯥꯛꯏ ꯂꯝꯕꯤ ꯆꯠꯅ ꯌꯦꯟꯗꯨꯁꯨ ꯃꯉꯛ ꯂꯩꯈꯥꯏꯅꯕ ꯍꯣꯠꯅꯔꯤ ꯁꯤꯔꯣꯅꯦꯍꯦ ꯃꯁꯤ ꯌꯦꯟꯁꯤ ꯑꯅꯧ ꯌꯥꯝ ꯀꯜꯂꯤꯅꯦ ꯑꯁꯨꯛ ꯊꯤꯅ ꯃꯉꯛ ꯂꯩꯈꯥꯏꯔꯁꯤ ꯐꯥꯎ ꯈꯥꯡꯗ꯭ꯔꯦ ꯂꯩ ꯋꯥꯅꯤ ꯁꯤꯔꯣ ꯁꯤꯗꯤ ꯑꯣꯏ ꯈꯨꯠꯇꯤ ꯑꯃꯨꯛ ꯊꯤꯖꯤꯜꯂꯦꯅ ꯇꯧꯔꯤꯁꯦ ꯑꯩ ꯈꯣꯡꯕꯤꯒꯁꯦ ꯂꯣꯏ ꯀꯥꯏꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯏꯍꯦ ꯈꯣꯡꯕꯤ ꯀꯥꯏꯕꯗꯤ ꯑꯔꯥꯏꯕꯅꯤ ꯈꯨꯗꯩ ꯇꯥꯍꯧꯔꯤꯅꯤ ꯀꯗꯥꯏ ꯇꯥꯍꯧꯔꯦ ꯑꯩꯗꯤ ꯌꯦꯟ ꯃꯉꯛ ꯂꯩꯊꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯈꯨꯗꯩ ꯇꯥꯍꯧꯕ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯃꯤ ꯂꯥꯛꯇꯤ ꯁꯣꯛꯅꯕ ꯇꯥꯔꯦ ꯑꯝꯇ ꯊꯤꯔꯨꯈꯤꯒꯦ ꯃꯤ ꯂꯥꯛꯄꯤꯗꯕꯤ ꯄꯨꯛꯆꯥꯎꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯉꯁꯥꯏ ꯃꯥꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯣꯝꯗ ꯌꯦꯡꯗꯅ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯈꯨꯗꯩꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯂꯧꯔꯒ ꯐꯠ ꯆꯦꯠꯁꯤꯜꯂꯤ ꯁꯣꯝꯗ ꯈꯝꯕ ꯇꯣꯟꯗꯣꯟ ꯑꯃꯗꯤ ꯈꯥꯕꯩ ꯃꯣꯏ ꯑꯍꯨꯝꯁꯨ ꯃꯩ ꯍꯧꯒꯠꯇꯨꯅ ꯄꯨꯛꯆꯥꯎ ꯂꯥꯛꯄ ꯉꯥꯏꯔꯤ ꯈꯥꯕꯩꯗꯤ ꯈꯗꯥꯡꯒꯗꯨ ꯃꯦꯠꯂꯒ ꯄꯨꯛꯆꯥꯎꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ ꯇꯣꯟꯗꯣꯟꯅ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯤꯕꯨ ꯂꯥꯛꯀꯗ꯭ꯔꯣ ꯈꯝꯕ ꯑꯣꯏ ꯈꯝꯕ ꯎꯏꯔ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯈꯨꯔꯥ ꯄꯨꯛꯆꯥꯎꯗꯣ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯑꯁ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯃꯥꯏ ꯂꯥꯛꯆꯔꯁꯅꯤ ꯎꯏꯕ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯊꯨꯒꯥꯏꯔꯛꯏ ꯂꯥꯛꯀꯅꯤ ꯍꯥꯏꯔ ꯂꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯥꯡꯒ ꯊꯥꯡꯗꯣꯛꯂꯒ ꯉꯥꯏꯔ ꯂꯩꯔꯒ ꯂꯥꯛꯇ꯭ꯔꯗꯤ ꯏꯗꯤ ꯐꯖꯅ ꯀꯥꯅꯤ ꯍꯥꯏ ꯈꯥꯕꯩꯅ ꯏꯅ ꯀꯥꯕ ꯌꯥꯔꯗꯤ ꯎꯗꯤ ꯀꯥꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯈꯥꯕꯩ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯗꯤ ꯆꯩ ꯆꯥꯕꯅꯤ ꯀꯥꯎꯅꯤ ꯆꯩꯅ ꯆꯥꯕ ꯌꯥꯔꯗꯤ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯧꯔꯦ ꯈꯣꯏꯗꯧꯅ ꯁꯧꯒꯠꯄ ꯌꯥꯔꯗꯤ ꯄꯨꯛꯇꯤ ꯁꯧꯒꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯩꯗꯤ ꯅꯣꯏ ꯅꯄꯥ ꯌꯣꯡꯃꯥꯡꯗ ꯇꯧꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯕꯩꯒꯤ ꯂꯨꯈꯝꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯑꯌꯣ ꯇꯣꯟꯗꯣꯟ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯃꯤ ꯂꯨꯈꯝꯁꯤꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯦ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯃꯤꯁꯦ ꯌꯨ ꯋꯥꯠꯄꯒꯤ ꯂꯥꯏꯅꯥꯁꯦ ꯑꯃꯨꯛ ꯍꯧꯔ ꯃꯥꯜꯂꯦ ꯈꯝꯕ ꯅꯪꯒꯤ ꯅꯀꯨꯕꯣꯛꯇꯨ ꯂꯥꯛꯇꯦ ꯃꯐꯝꯁꯦ ꯌꯧꯔꯛꯄ ꯉꯝꯗ ꯂꯝꯕꯤꯗꯒ ꯁꯤꯈ꯭ꯔꯖꯥꯠ ꯑꯣ ꯀꯅꯥꯅꯣ ꯁꯤꯔꯤꯕꯣ ꯑꯩ ꯂꯥꯛꯏꯍꯦ ꯏꯆꯦ ꯌꯦꯟꯒꯁꯦ ꯁꯦꯡꯒꯦꯔꯥ ꯁꯦꯡꯉꯣꯏꯔꯥ ꯁꯦꯝꯖꯟꯅꯕ ꯇꯧꯔꯣ ꯈꯝꯕꯅ ꯈꯨꯔꯥ ꯌꯧꯗꯤ ꯌꯧꯕꯤꯔꯦꯗꯅ ꯑꯩꯈꯣꯏꯗꯤ ꯂꯥꯛꯑꯔꯣꯏꯗꯕꯣꯏ ꯅꯤꯡꯗꯅ ꯌꯨꯝꯗ ꯆꯪꯂꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯌꯦꯟꯁꯨ ꯄꯨꯔꯛꯂꯕꯅꯤꯅ ꯇꯣꯟꯗꯣꯟ ꯅꯪ ꯁꯦꯝꯍꯧꯔꯣꯗꯅ ꯁꯦꯝꯃꯦ ꯁꯨꯝꯕ ꯇꯧꯔꯝꯗꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯅꯤ ꯅꯊꯤꯕꯣꯡ ꯆꯥꯔꯝꯗꯥꯏꯗꯅ ꯃꯤꯒꯤꯒ ꯌꯦꯡꯉꯣꯏ ꯀꯥꯏ ꯄꯤꯔꯣ ꯌꯦꯟꯗꯣ ꯇꯣꯟꯗꯣꯟꯗꯣ ꯌꯦꯟ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯁꯨ ꯌꯦꯟꯗꯨꯒ ꯃꯔꯤꯔꯒ ꯌꯨꯁꯤꯡꯗꯨ ꯊꯛꯂꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯕꯗꯒꯤ ꯈꯪꯗꯕ ꯈꯝꯕꯗꯨꯅ ꯌꯨ ꯏꯉꯥꯎ ꯉꯥꯎꯈꯩ ꯐꯔꯛ ꯇꯥꯔꯛꯏ ꯈꯨꯔꯥ ꯏꯆꯥꯅꯨꯄꯤꯗꯤ ꯀꯥꯏꯗ ꯂꯩꯍꯧꯏ ꯀꯩꯗꯧꯔꯦ ꯈꯝꯕ ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯍꯪꯂꯤꯗꯤ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯎꯃꯪꯗ ꯂꯩꯒꯗ꯭ꯔꯣ ꯃꯁꯤꯗꯤ ꯉꯥꯎꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯑꯣꯛ ꯅꯥꯎꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯍꯦꯛ ꯃꯥꯜꯂꯦꯗꯅ ꯈꯥꯕꯩꯅ ꯈꯨꯔꯥꯅ ꯍꯥꯏꯒꯨꯝꯂꯗꯅ ꯌꯥꯝ ꯃꯥꯜꯂꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯏꯇꯥꯎ ꯈꯝꯕꯁꯦ ꯀꯅꯥꯅꯣ ꯃꯥꯜꯂꯦꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯑꯣꯛ ꯅꯥꯎ ꯃꯥꯟꯕ ꯑꯣꯏꯔꯝꯃꯤ ꯇꯣꯟꯗꯣꯟꯅ ꯍꯣꯏꯅꯦ ꯐꯅꯗꯨꯝ ꯃꯥꯜꯂꯤ ꯅꯣꯏꯇꯛꯀ ꯇꯧꯔꯒ ꯃꯃꯥꯏꯁꯤꯅ ꯌꯨꯝꯍꯥꯏꯒ ꯆꯦꯜꯂꯗꯅ ꯃꯕꯨꯛꯀꯁꯦ ꯇꯍꯤ ꯀꯪꯉꯗꯅ ꯌꯥꯝ ꯃꯥꯜꯂꯤꯕꯣ ꯈꯖꯤꯛ ꯈꯔꯥꯛ ꯃꯥꯟꯕ ꯅꯠꯇꯦ ꯁꯥꯊꯤꯅ ꯃꯥꯜꯂꯤ ꯍꯦꯔꯥ ꯅꯣꯏꯁꯨ ꯈꯨꯔꯥꯅ ꯍꯥꯏꯕꯗꯨꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯕꯅꯤ ꯅꯣꯏ ꯑꯅꯤꯒ ꯌꯥꯝꯈꯠꯂꯛꯄꯁꯤꯗꯗꯤ ꯑꯩ ꯁꯥꯎꯒꯦ ꯇꯧꯏꯀꯣ ꯑꯗꯣ ꯁꯥꯎꯗꯤ ꯁꯥꯎꯕꯤꯔꯔꯣꯏ ꯃꯔꯝꯗꯤ ꯑꯣꯛꯅꯥꯎꯅ ꯁꯥꯎꯔꯛꯂꯕꯗꯤ ꯃꯄꯤ ꯊꯤꯔꯛꯀꯅꯤ ꯑꯩꯒꯤꯗꯤ ꯑꯣꯛꯄꯤꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯁꯥꯎꯗꯣꯏꯅꯣ ꯅꯠꯇ꯭ꯔꯅꯤ ꯏꯀꯨꯕꯣꯛ ꯀꯔꯤ ꯏꯀꯨꯕꯣꯛ ꯀꯅꯥꯒꯤ ꯏꯀꯨꯕꯣꯛ ꯑꯣ ꯅꯨꯡꯁꯤꯗꯥ ꯊꯥꯏꯅ ꯑꯩꯒꯤ ꯏꯅꯦꯝ ꯏꯀꯨꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯩꯈꯤꯗꯕ ꯊꯥ ꯍꯦꯛ ꯐꯥꯕꯒ ꯑꯩꯕꯨ ꯆꯥꯕ ꯊꯛꯄ ꯌꯥꯔꯝꯂꯔꯣꯏꯗꯅ ꯍꯥꯎ ꯆꯥꯅꯕ ꯄꯨꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤꯗꯥ ꯏꯀꯨꯕꯣꯛ ꯍꯧꯖꯤꯛꯇꯤ ꯅꯥꯄꯤ ꯃꯀꯥ ꯑꯃꯐꯥꯎ ꯄꯤꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯀꯔꯤ ꯍꯦꯛ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯁꯦ ꯈꯔ ꯅꯨꯡꯁꯤ ꯌꯨꯗꯣ ꯈꯔ ꯍꯩꯖꯤꯜꯂꯣ ꯈꯥꯕꯩꯅ ꯀꯩꯅꯣ ꯈꯨꯔꯥ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗ ꯌꯨꯁꯨ ꯌꯥꯎꯅꯕ ꯑꯩꯗꯤ ꯈꯨꯔꯥꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯀꯥꯟꯗ ꯄꯦꯟꯅ ꯊꯛꯍꯧꯒꯦ ꯇꯧꯔꯒ ꯑꯣ ꯁꯦ ꯅꯕꯨꯛꯇꯣ ꯀꯥꯏꯈꯩ ꯊꯛꯑꯣ ꯈꯨꯔꯥ ꯄꯨꯛꯆꯥꯎꯗꯣ ꯐꯥꯒꯤꯗꯒꯤ ꯌꯨ ꯑꯔꯦꯝꯕꯈꯩꯗꯨ ꯂꯣꯏꯅ ꯊꯛꯈ꯭ꯔꯦ ꯈꯝꯕꯅ ꯀꯔꯤ ꯍꯜꯅꯣ ꯁꯤꯕꯣ ꯏꯀꯨꯕꯨ ꯑꯣꯏꯗꯧꯔꯦꯅ ꯍꯧꯔꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯝꯅꯤ ꯇꯧꯔꯤꯁꯤꯕꯣ ꯌꯨꯒꯤ ꯅꯤꯁꯥ ꯈꯔ ꯄꯥꯜꯂꯝꯕꯗꯨꯁꯨ ꯂꯣꯏ ꯍꯟꯈ꯭ꯔꯦ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯏꯆꯥꯅꯨꯄꯤ ꯄꯥꯝꯕ ꯀꯅꯥ ꯌꯥꯎꯋꯦꯕ ꯑꯩꯅ ꯄꯤꯊꯣꯛꯀꯅꯤ ꯑꯄꯥꯝꯕ ꯃꯤꯗꯨꯗ ꯑꯩꯅ ꯄꯤꯗꯧꯔꯤꯕꯅꯤꯅꯦ ꯈꯝꯕꯅ ꯈꯨꯔꯥ ꯑꯩꯅꯅꯦ ꯄꯥꯝꯕꯗꯣ ꯍꯦꯛ ꯅꯪꯅ ꯄꯥꯝꯕꯗꯤ ꯌꯥꯔꯣꯏ ꯍꯩ
ꯑꯣꯛ ꯅꯥꯎ ꯃꯥꯟꯕꯗꯗꯤ ꯏꯆꯥ ꯅꯨꯄꯤ ꯄꯤꯅꯤꯡꯗꯦꯕꯣ ꯇꯣꯟꯗꯣꯟ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤ ꯋꯥꯔꯤꯁꯦ ꯈꯥꯕꯩ ꯅꯪꯗꯤ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯅꯣꯛꯅꯤꯡꯉꯤ ꯅꯣꯛꯅꯤꯡꯗ꯭ꯔꯁꯨ ꯅꯣꯛꯑꯦ ꯈꯝꯕꯅ ꯅꯈꯣꯏ ꯑꯅꯤꯒꯤꯗꯨꯁꯨ ꯊꯑꯣꯏꯅ ꯇꯧꯕ ꯑꯃ ꯌꯥꯎꯏꯀꯣ ꯈꯔ ꯅꯣꯛꯑꯗꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯨꯏ ꯑꯁꯤꯕ ꯈꯣꯡꯕꯗꯧꯅ ꯁꯤꯗ ꯁꯨꯝ ꯅꯣꯛ ꯂꯩ ꯄꯨꯛꯆꯥꯎꯅ ꯆꯥꯕꯤ ꯊꯛꯄꯤꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯏꯆꯥꯅꯨꯄꯤꯗꯣ ꯃꯊꯟꯇ ꯂꯩꯍꯧꯕꯅꯤ ꯕꯨꯠꯅ ꯐꯥꯕ ꯂꯥꯛꯑꯝꯗꯅ ꯇꯣꯛꯔꯅꯤ ꯈꯝꯕꯅ ꯈꯨꯔꯥ ꯕꯨꯠꯇꯨꯅ ꯐꯥꯕ ꯂꯥꯛꯇꯅꯕ ꯑꯩ ꯁꯪꯕꯤꯒꯦ ꯈꯨꯔꯥꯁꯨ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯒꯦ ꯅꯪꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦꯕꯣ ꯂꯩꯍꯧꯔꯣ ꯃꯈꯥ ꯁꯝꯊꯧꯈꯣꯀꯣ ꯑꯩ ꯍꯜꯂꯝꯂꯒꯦꯀꯣ ꯇꯣꯟꯗꯣꯟꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯌꯥꯝ ꯊꯛꯂꯁꯤꯐꯥꯎ ꯃꯈꯣꯡꯁꯤ ꯍꯥꯏꯗꯒꯩ ꯆꯠꯈꯤꯅꯤ ꯑꯌꯥꯝꯕ ꯑꯍꯜꯅꯤꯀꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯈꯝꯕ ꯅꯀꯨꯕꯣꯛꯁꯦ ꯈꯔ ꯊꯤꯟꯕꯤꯔꯨꯁꯨ ꯌꯥꯗ꯭ꯔꯣ ꯑꯣ ꯏꯀꯨꯕꯣꯛꯁꯤꯅ ꯑꯩꯅ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦꯅ ꯍꯥꯏꯕꯤꯔꯒ ꯊꯝꯃꯝꯃꯤꯗꯣ ꯑꯩꯈꯣꯏꯒꯤ ꯁꯛ ꯐꯖꯕ ꯏꯇꯥꯎꯕꯨ ꯇꯥꯕꯤꯍꯧꯗ꯭ꯔꯕꯣ ꯈꯥꯕꯩꯅ ꯌꯥꯔꯦ ꯈꯨꯔꯥꯗꯤꯅꯦ ꯉꯁꯥꯏꯅ ꯃꯌꯨꯝ ꯌꯧꯔꯝꯃꯅꯤ ꯅꯣꯏ ꯑꯅꯤꯅ ꯁꯤꯗ ꯑꯃꯨꯛ ꯈꯠꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯑꯗꯨꯗꯤ ꯂꯥꯛ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯍꯟꯅꯕ ꯇꯣꯟꯗꯣꯟ ꯍꯣꯏꯅꯦ ꯈꯥꯕꯩ ꯅꯥꯏꯕꯁꯤꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯅꯥꯒꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯥꯕꯩꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯝꯃꯤꯅꯦ ꯈꯝꯕ ꯆꯥꯏꯔꯤꯁꯤꯡ ꯂꯣꯏꯁꯤꯜꯂꯨ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯂꯩꯕꯥꯛ ꯂꯩ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯌꯦꯡꯒꯣꯟꯗ ꯆꯪꯂꯒ ꯌꯦꯟꯁꯤꯡꯗꯨ ꯌꯦꯡꯉꯤ ꯀꯩꯅꯣ ꯌꯦꯟ ꯃꯁꯤꯡ ꯋꯥꯠꯂꯤꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜꯂꯩꯅ ꯌꯦꯡꯕꯗꯗꯤ ꯋꯥꯠꯍꯧꯗꯕꯅꯤꯗ ꯀꯩꯅꯣ ꯑꯩꯃ ꯑꯉꯥꯡꯕꯤ ꯌꯦꯟꯕꯥ ꯑꯆꯧꯕꯗꯨꯅꯤ ꯄꯥꯕꯥ ꯑꯝꯇ ꯍꯧꯒꯠꯂꯛꯑꯣ ꯑꯣ ꯄꯥꯕꯥ ꯄꯨꯛꯆꯥꯎꯁꯨ ꯃꯃꯤꯠ ꯐꯥꯛꯂꯤ ꯍꯧꯒꯠꯂꯛꯏ ꯀꯣꯛꯁꯤ ꯆꯤꯛꯏꯅꯦ ꯀꯩꯗꯧꯔꯦ ꯑꯌꯨꯛꯁꯤꯗ ꯀ꯭ꯋꯥꯛꯅ ꯂꯥꯛꯄꯗꯧ ꯂꯥꯛꯏꯗꯨꯕꯣ ꯏꯄꯥꯁꯦ ꯉꯥꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯁꯤꯗ ꯇꯨꯝꯃꯒ ꯂꯩꯔꯤ ꯌꯦꯟ ꯃꯁꯤꯡ ꯋꯥꯠꯂꯝꯃꯦ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣꯕ ꯍꯨꯔꯥꯟꯈ꯭ꯔꯕ ꯈꯪꯗꯦꯌꯦ ꯀꯔꯤ ꯌꯦꯟ ꯃꯁꯤꯡ ꯋꯥꯠꯂꯦꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯐꯖꯅ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯨꯅꯤ ꯅꯪꯕꯣ ꯌꯦꯡꯉꯦ ꯋꯥꯠꯂꯦ ꯍꯥꯏꯕ ꯌꯦꯟꯕꯥ ꯑꯉꯥꯡꯕꯤ ꯑꯆꯧꯕꯗꯨꯅꯤ ꯋꯥꯠꯂꯤꯁꯦ ꯉꯔꯥꯡꯒꯤꯗꯨ ꯑꯉꯥꯡꯕꯤ ꯌꯦꯟꯕꯥꯗꯨ ꯑꯣꯏꯔꯦ ꯍꯥꯎꯗꯤ ꯍꯥꯏ ꯏꯕꯦꯝꯃ ꯌꯥꯔꯦꯁꯦ ꯋꯥꯠꯂꯦꯗꯅ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯗꯩ ꯆꯥꯛꯅꯣ ꯌꯦꯟ ꯃꯥꯡꯕꯒꯤ ꯊꯋꯥꯏꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯀꯥꯟꯁꯤꯗ ꯊꯣꯡꯉꯣꯏ ꯆꯥꯛ ꯑꯝꯇ ꯊꯣꯡꯗꯤ ꯌꯥꯔꯣꯏ ꯉꯔꯥꯡ ꯅꯄꯥꯏꯁꯦ ꯆꯥꯛ ꯆꯥꯗꯦꯁꯤ ꯈꯪꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯡꯈ꯭ꯔꯗꯤ ꯃꯥꯡꯈ꯭ꯔꯦ ꯀꯣꯟꯅ ꯃꯆꯥ ꯑꯃꯨꯛ ꯂꯩꯔ ꯂꯣꯏꯔꯦ ꯀꯅꯥꯅꯕꯨ ꯍꯨꯔꯥꯜꯂꯤꯅꯣ ꯈꯪꯗꯦꯕ ꯌꯦꯡꯒꯣꯟꯁꯤꯗꯒꯤ ꯂꯥꯏꯅ ꯍꯨꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯆꯥꯔꯒ ꯃꯊꯤ ꯆꯤꯜꯂꯁꯟ ꯂꯩꯕꯥꯛꯂꯩ ꯏꯃꯨꯡꯗ ꯄꯣꯔꯣꯛ ꯁꯣꯜꯂꯒ ꯆꯪꯈꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯥꯎꯔ ꯃꯥꯜꯂꯤꯅꯦ ꯍꯣꯔꯦꯟꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯃꯅꯤꯡ ꯆꯦꯟꯕ ꯏꯆꯥꯅꯨꯄꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯕꯣꯔ ꯄꯤꯈ꯭ꯔꯦ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯏ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯏꯅꯨꯗꯨ ꯍꯩꯅꯧ ꯈꯔ ꯄꯥꯏꯔꯒ ꯂꯩꯕꯥꯛꯂꯩ ꯍꯣꯏꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗꯨ ꯂꯦꯞꯄꯒ ꯂꯥꯎꯔꯛꯏ ꯑꯣ ꯂꯩꯕꯥꯛꯂꯩ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯅꯥꯈꯣꯟꯗꯨꯒ ꯌꯥꯛꯈꯩ ꯍꯦꯛꯇ ꯈꯦꯛꯊꯔꯦ ꯍꯥꯏꯕꯅꯤꯗ ꯀꯥꯈꯠꯂꯛꯑꯣ ꯃꯪꯒꯣꯜꯁꯤꯗ ꯐꯝꯁꯤꯜꯂꯛꯑꯣ ꯊꯨꯝ ꯃꯣꯔꯣꯛ ꯄꯨꯊꯣꯔꯛꯑꯣ ꯍꯩꯅꯧ ꯆꯥꯁꯦ ꯏꯊꯟꯗ ꯆꯥꯕ ꯇꯟꯕꯒꯤ ꯅꯪꯒ ꯆꯥꯃꯤꯟꯅꯧꯒꯦꯅ ꯂꯥꯛꯏꯅꯦ ꯍꯣꯏ ꯄꯨꯊꯣꯔꯛꯀꯦ ꯍꯩꯅꯧꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯃꯇꯤꯟꯒꯗꯨ ꯌꯣꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯨꯝ ꯃꯣꯔꯣꯛ ꯄꯨꯊꯣꯔꯛꯂꯒ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯩ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯊꯣꯡꯒꯥꯡ ꯃꯌꯥꯗ ꯈꯝꯕꯗꯨꯅ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯁꯣꯝꯗꯩꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯣꯛꯀ ꯉꯥꯎꯒꯩ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯅ ꯃꯃꯥꯟꯅꯕꯤꯒ ꯄꯨꯜꯂꯒ ꯃꯊꯤꯕꯣꯡ ꯍꯩꯒ ꯆꯥꯔ ꯂꯩꯗꯅ ꯁꯣꯝꯗꯪꯗꯤ ꯌꯦꯡꯊꯣꯔꯛꯎꯅꯦ ꯌꯦꯡꯉꯛꯇꯦꯅꯦ ꯂꯩꯕꯥꯛꯂꯩ ꯅꯪꯗꯤ ꯑꯁꯦꯡꯕꯒꯤ ꯅꯨꯄꯥ ꯀꯣꯏꯕ ꯐꯪꯗꯧꯔꯤꯅꯦꯀꯣ ꯑꯩꯗꯤ ꯀꯃꯥꯏꯅ ꯐꯪꯗꯣꯏꯕ ꯀꯅꯥꯝꯇꯁꯨ ꯍꯥꯏꯔꯛꯇꯦ ꯏꯕꯦꯝꯃ ꯇꯥ ꯈꯝꯕꯗꯣ ꯉꯔꯥꯡꯒꯤ ꯃꯇꯧꯗꯣ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯈꯪꯉꯤ ꯃꯥꯏ ꯃꯑꯣꯡꯗꯣ ꯌꯥꯗꯦ ꯋꯥꯈꯜꯗꯤ ꯐꯩ ꯏꯕꯦꯝꯃ ꯅꯪꯁꯨ ꯍꯥꯏꯐꯥꯎ ꯍꯥꯏꯔꯛꯇ꯭ꯔꯤ ꯋꯥꯈꯜ ꯁꯥꯒꯠꯄꯗꯤ ꯌꯧꯏ ꯊꯣꯏꯅꯨꯅ ꯍꯥꯏꯐꯦꯠ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯈꯝꯕꯅ ꯁꯝꯕꯜ ꯃꯔꯨꯝꯗꯒꯤ ꯌꯦꯡꯂꯤꯕꯗꯨ ꯎꯔꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤꯅ ꯌꯦꯡꯉꯣ ꯇꯥ ꯈꯝꯕꯁꯦ ꯁꯝꯕꯜ ꯃꯔꯨꯝꯗ ꯌꯦꯡꯉꯤꯁꯤ ꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯌꯥ ꯑꯁꯦꯡꯕꯩꯒ ꯂꯩ ꯍꯩ ꯆꯥꯕꯒ ꯂꯥꯏ ꯆꯠꯂꯨꯆꯣ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯋꯥꯔꯝꯒꯅꯤ ꯋꯥꯔꯤ ꯁꯥꯕꯤꯔꯨꯆꯣ ꯆꯠꯂꯣꯕ ꯉꯥꯏꯈꯣꯏ ꯁꯤ ꯃꯁꯨꯡꯁꯤꯝꯇꯗꯤ ꯆꯥꯈꯤꯒꯦ ꯍꯩꯃ ꯀꯩꯅꯣ ꯃꯨꯜꯂꯤꯁꯤꯕꯣ ꯑꯗꯨꯝꯇꯗꯤ ꯆꯥꯈꯤꯒꯦꯗꯅ ꯌꯥꯔꯦ ꯆꯥꯔꯅꯨ ꯆꯠꯂꯣ ꯃꯤꯉꯥꯏ ꯂꯩꯔꯦꯕ ꯀꯣꯟꯅ ꯆꯥꯔꯣ ꯆꯠꯂꯨ ꯃꯤ ꯊꯣꯏꯅꯨꯅ ꯂꯩꯕꯥꯛꯂꯩꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯅꯝꯗꯅ ꯆꯠꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯩꯅꯧꯗꯨ ꯒ꯭ꯔꯧ ꯁꯥꯏꯔꯒ ꯅꯣꯛꯂꯒ ꯌꯦꯡꯉꯤ ꯑꯁꯤ ꯊꯣꯏꯅꯨ ꯍꯥꯏꯕꯤ ꯂꯝꯁꯥ ꯃꯥꯟꯕꯤꯁꯤꯅ ꯅꯝꯗꯅ ꯍꯦꯛ ꯆꯠꯍꯜꯂꯦ ꯍꯥꯏꯕꯅꯤꯗ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯇꯁꯦꯡꯅ ꯊꯣꯛꯂꯛꯏꯅꯤ ꯁꯤꯗꯤ ꯀꯗꯔ ꯇꯧꯁꯤꯟꯅꯔꯒ ꯅꯝꯗꯅ ꯀꯣꯏꯍꯧꯗꯕ ꯌꯥꯗꯦ ꯂꯩꯕꯥꯛꯂꯩ ꯁꯣꯝꯅ ꯂꯥꯛꯑꯣ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯥ ꯃꯔꯛꯁꯤ ꯉꯥꯏꯔꯤꯅꯤ
ꯀꯩꯗꯧꯕꯒꯤ ꯉꯥꯏꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩ ꯃꯔꯝ ꯂꯩꯒꯦ ꯑꯣ ꯑꯗꯨꯕꯨꯔꯣ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯀꯝꯗꯧꯏ ꯍꯥꯏꯗꯗꯤ ꯍꯥꯏꯗꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯕꯨ ꯃꯤꯍꯨꯟ ꯆꯣꯡꯉꯤ ꯑꯌꯥ ꯑꯁꯦꯡꯕꯩ ꯆꯣꯡꯉꯤ ꯁꯛꯁꯤꯒ ꯇꯧꯔꯤꯁꯤꯕꯨ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯏꯔꯥꯡꯒꯁꯨ ꯇꯧꯔꯤ ꯑꯗꯣ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯅꯦ ꯂꯧꯔꯒꯦꯀꯣ ꯍꯣꯔꯦꯟ ꯏꯁꯤꯡ ꯁꯣꯛ ꯄꯨꯊꯣꯛꯂꯛꯑꯣ ꯉꯥꯏꯔꯝꯗꯣꯏꯅꯤ ꯍꯣꯏ ꯊꯣꯛꯂꯛꯀꯦ ꯈꯝꯕꯗꯣ ꯅꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯁꯥꯗꯣ ꯏꯔꯥꯡ ꯂꯥꯡꯖꯔꯒ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯒ ꯆꯦꯟꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯝꯕꯒ ꯂꯩꯕꯥꯛ ꯂꯩꯒ ꯅꯨꯡꯁꯤꯅꯈꯤꯔꯝꯃꯤ ꯈꯝꯕ ꯃꯍꯥꯛꯅꯗꯤ ꯂꯩꯕꯥꯛ ꯂꯩꯅ ꯐꯖꯅ ꯅꯨꯡꯁꯤꯔꯛꯅꯕ ꯍꯥꯏꯗꯅ ꯀꯗꯔ ꯃꯌꯥꯝ ꯇꯧꯗꯨꯅ ꯊꯦꯝꯃꯤ ꯄꯨꯛꯆꯥꯎꯗꯤ ꯈꯝꯕꯅ ꯃꯆꯥꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯕꯗꯨꯗ ꯈꯖꯤꯛꯇꯤ ꯄꯦꯟꯖꯗꯦ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯨꯛꯆꯥꯎꯗꯨ ꯃꯪꯒꯣꯜ ꯃꯁꯤꯗ ꯐꯝꯂꯤ ꯊꯣꯡꯒꯥꯜꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯅꯣꯛꯂꯒ ꯆꯪꯂꯛꯄꯗꯨꯗ ꯇꯧꯔꯤꯁꯤ ꯅꯨꯡꯊꯤꯜ ꯄꯨꯕꯣꯞꯁꯤꯗ ꯃꯋꯥꯅꯤꯅ ꯑꯣꯛꯅꯥꯎ ꯃꯥꯟꯕꯗꯨ ꯎꯅꯔꯨꯔꯒ ꯍꯔꯥꯎꯗꯅꯒꯁꯨ ꯇꯧꯔꯤ ꯑꯣ ꯂꯣꯏꯔꯦꯗꯅ ꯍꯌꯦꯡ ꯏꯁꯨꯗꯣ ꯑꯣꯛ ꯃꯆꯥ ꯃꯥꯟꯈꯩ ꯊꯣꯛꯂꯛꯑꯅꯤ ꯕꯥꯕꯥ ꯍꯣꯔꯦꯟꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯉꯥ ꯊꯣꯡꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯟ ꯃꯔꯨꯝ ꯊꯣꯡꯁꯤꯔꯥ ꯕꯥꯕꯥ ꯑꯍꯥꯎꯕꯒꯁꯦ ꯌꯥꯝ ꯄꯤꯖꯅꯤꯡꯉꯝꯃꯅꯤ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯍꯥꯠꯇꯣꯛꯄꯤꯔꯛꯇꯧ ꯃꯥꯜꯂꯤꯀꯣ ꯀꯩꯅꯣ ꯄꯥꯕꯅ ꯉꯥꯡꯉꯤꯗꯨꯕꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯦ ꯀꯥꯏꯅꯒ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯣ ꯃꯆꯥ ꯑꯩꯉꯣꯟꯗꯕꯨ ꯐꯠꯇꯅ ꯈꯟꯕ ꯉꯝꯃꯦ ꯍꯥꯏꯕꯅꯤꯗ ꯍꯩ ꯀꯅꯥꯅꯕꯨ ꯈꯜꯂꯣꯏꯗꯣꯏꯅꯣꯅꯦ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨ ꯄꯥꯝꯗꯦꯅꯦ ꯑꯣꯛ ꯃꯆꯥ ꯅꯥꯟꯊꯣꯔꯛꯄꯗꯧꯅ ꯇꯤꯛ ꯇꯤꯛ ꯆꯦꯜꯂꯒ ꯂꯥꯛꯄꯗ ꯌꯦꯡꯅꯤꯡꯗꯦꯀꯣ ꯄꯥꯝꯗꯦꯅꯕꯨ ꯍꯧꯖꯤꯛ ꯇꯣꯛꯄ ꯌꯥꯔꯤꯕ꯭ꯔꯣ ꯄꯥꯕꯁꯨꯅꯤ ꯃꯤ ꯁꯤꯗꯕꯗꯣ ꯈꯔ ꯂꯦꯞꯄꯣ ꯑꯍꯜ ꯑꯣꯏꯔꯕꯗꯤ ꯄꯥꯕꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯉꯥ ꯈꯔ ꯂꯩꯕꯤꯔꯨꯁꯨ ꯁꯦꯜꯗꯤ ꯀꯗꯥꯏ ꯁꯦꯜ ꯌꯥꯎꯗ꯭ꯔꯒ ꯃꯩ ꯂꯩꯗꯧꯔꯤꯒꯦ ꯃꯁꯤꯁꯨ ꯑꯣꯛꯅꯥꯎ ꯑꯃ ꯀꯣꯏꯁꯤꯜꯂꯒ ꯁꯛ ꯀꯥꯛꯄꯤꯗꯁꯨ ꯇꯧꯔꯤ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯎꯕꯅꯤ ꯄꯥꯕꯁꯤꯃ ꯏꯁꯧ ꯂꯥꯡꯈꯤꯗꯧꯁꯤꯅ ꯃꯥꯡꯊꯩ ꯁꯦꯜꯁꯤ ꯂꯩꯔꯦ ꯃꯆꯥꯅꯨꯄꯤꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯂꯧꯔꯒ ꯀꯩꯊꯦꯜ ꯃꯆꯥ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯈꯝꯕꯁꯨ ꯋꯥꯈꯜꯒꯗꯨ ꯃꯀꯥ ꯂꯥꯝꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯂꯝꯕꯤꯗ ꯇꯣꯟꯗꯣꯟꯒ ꯈꯥꯕꯩꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯇꯣꯟꯗꯣꯟꯅ ꯇꯧꯔꯤꯁꯦ ꯃꯥꯏ ꯈꯝꯕꯩꯁꯤꯅ ꯀꯗꯔ ꯐꯗꯔ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯅꯨꯄꯤ ꯀꯣꯏꯈꯤꯕꯗꯒꯤ ꯁꯛ ꯀꯥꯈꯤꯕꯤꯒ ꯇꯧꯈ꯭ꯔꯕꯅꯤ ꯑꯣꯏ ꯈꯝꯕ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯣ ꯅꯨꯄꯤ ꯎꯅꯔꯨꯒꯦ ꯅꯣꯏꯗꯤ ꯐꯪꯗꯕꯅꯤꯅ ꯆꯥꯛꯂꯒ ꯂꯩꯔꯣ ꯆꯠꯂꯦ ꯀꯣꯟꯅ ꯊꯦꯡꯅꯔꯁꯦ ꯃꯥꯅ ꯑꯣꯏꯅ ꯁꯤꯜꯂꯝꯃꯤꯅꯤ ꯃꯁꯤ ꯈꯝꯕ ꯍꯥꯏꯕ ꯁꯟꯍꯨꯔꯥꯟ ꯃꯥꯟꯕꯁꯦ ꯃꯁꯛꯅꯅꯤ ꯊꯤꯈꯩ ꯅꯨꯄꯤ ꯐꯖꯕ ꯐꯪꯉꯦ ꯀꯥꯏꯅ ꯍꯔꯥꯎꯔꯤꯕ ꯀꯥꯏꯗꯨꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯃꯥꯏ ꯅꯨꯄꯤꯗꯨ ꯃꯨꯜꯂꯗꯤ ꯀꯞꯄ ꯂꯩꯍꯧꯅꯤꯅꯦ ꯏꯁ ꯈꯥꯕꯩ ꯑꯇꯦꯛꯄ ꯃꯥꯟꯕ ꯅꯪꯅꯁꯨ ꯃꯤꯒꯤ ꯅꯨꯄꯤ ꯃꯨꯟꯗꯣꯏꯕ ꯑꯩꯒꯨꯝꯕ ꯁꯛ ꯐꯖꯕ ꯃꯤꯅ ꯍꯥꯏꯕꯣꯏꯗꯤ ꯈꯔ ꯐꯩ ꯈꯥꯕꯩ ꯅꯪꯃꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯄꯛꯆꯗꯦꯕꯣ ꯌꯥꯔꯦꯉꯣ ꯏꯁꯥꯁꯦ ꯈꯔ ꯄꯪꯈꯤꯕꯒꯤ ꯈꯥꯕꯩ ꯑꯇꯦꯛꯄ ꯃꯥꯜꯂꯁꯨ ꯏꯔꯤꯡꯖꯦꯜꯗꯤ ꯈꯥꯕꯅꯤꯀோ ꯍꯛꯆꯥꯡ ꯐꯖꯔꯁꯨ ꯀꯤꯗꯦꯀꯣ ꯅꯪꯅ ꯐꯖꯩ ꯀꯥꯏꯅꯒ ꯆꯟꯅꯗꯧ ꯅꯠꯇꯦ ꯑꯩꯅ ꯐꯤꯡꯒꯜꯂꯛꯑꯗꯤ ꯍꯩꯃ ꯌꯥꯝ ꯀꯤꯖꯩꯌꯦ ꯁꯛꯇ ꯑꯁꯤꯒ ꯅꯥꯍꯨꯝꯗꯨ ꯁꯦꯠꯆꯜꯂꯗꯤ ꯉꯥꯎꯔꯒ ꯈꯞ ꯆꯤꯡꯅ ꯂꯩꯒꯤꯅꯤ ꯋꯥꯖꯥꯎꯁꯨ ꯉꯥꯡꯉꯤ ꯀꯥꯟꯗꯦ ꯏꯅꯦ ꯃꯦꯝꯆꯥ ꯍꯣꯏꯗꯒꯤ ꯃꯌꯣꯡ ꯈꯔ ꯂꯧꯔ ꯁꯦꯠꯊꯔꯨꯁꯤ ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯈꯝꯕꯗꯣ ꯂꯩꯕꯥꯛ ꯂꯩꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ ꯎꯔꯨꯝꯗꯨꯗ ꯐꯝꯂꯒ ꯉꯥꯏꯔꯤ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯄꯥ ꯂꯥꯛꯄ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗ ꯈꯝꯕ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯂꯒ ꯆꯪꯂꯛꯏ ꯍꯩꯃ ꯇꯥ ꯈꯝꯕ ꯀꯩꯅꯣ ꯉꯁꯥꯏꯇꯁꯨ ꯎꯅꯈꯤꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯣ ꯀꯩꯅꯣ ꯑꯩ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕꯣ ꯍꯣꯏ ꯆꯥꯅꯕꯤꯅꯒꯤ ꯃꯥꯏꯊꯣꯡꯁꯦ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯉꯝꯃꯣꯏꯌꯦ ꯄꯥꯕꯁꯨ ꯌꯨꯝꯗ ꯂꯩꯇꯦ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣ ꯍꯦ ꯑꯄꯪꯕꯤꯁꯤꯗꯤ ꯆꯦꯜꯂꯝꯗꯥꯏꯗꯕꯨ ꯅꯈꯣꯏ ꯄꯥꯕꯗꯣ ꯑꯃꯨꯛ ꯍꯥꯏꯔꯝꯈꯤꯗ꯭ꯔꯣ ꯑꯗꯨꯏ ꯁꯔꯨꯛ ꯀꯣꯛ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡ ꯌꯧꯔꯗꯣꯏꯅꯤ ꯂꯥꯛꯑꯣꯃꯤ ꯅꯪꯕꯨ ꯑꯁ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯑꯩꯅ ꯇꯥ ꯈꯝꯕ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤꯌꯦꯃꯤ ꯍꯣꯔꯦꯟ ꯄꯥꯕ ꯏꯕꯥꯅꯤ ꯉꯥ ꯊꯣꯡꯕ ꯆꯥꯗꯣꯏꯅꯦ ꯀꯥꯏꯅꯒ ꯃꯨꯛ ꯆꯥꯗꯅ ꯂꯩꯔꯤꯅꯤ ꯏꯕꯥꯅꯤ ꯆꯦꯜꯂꯗꯤ ꯆꯥꯕ ꯐꯪꯉꯔꯣꯏ ꯉꯥꯗ ꯌꯦꯟꯕ ꯃꯌꯥꯝ ꯄꯤꯖꯒꯦ ꯆꯦꯜꯂꯁꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯗꯧ ꯌꯥꯝ ꯃꯥꯜꯂꯤ ꯁꯠ ꯂꯨꯍꯣꯡꯊꯣꯛꯂꯒ ꯂꯩꯔꯁꯦꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯏꯌꯨꯅꯦ ꯌꯥꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗꯨꯗ ꯄꯥꯕ ꯃꯊꯟꯇ ꯂꯩꯍꯧꯕꯗꯣ ꯑꯁ ꯂꯩꯕꯥꯛ ꯂꯩ ꯅꯪꯁꯤꯗꯤ ꯑꯗꯨꯝ ꯀꯜꯂꯤ ꯅꯈꯣꯏ ꯄꯥꯕꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯍꯧꯖꯤꯛ ꯂꯨꯔꯤꯁꯦ ꯑꯩ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗ ꯅꯣꯏꯗ ꯌꯥꯎ ꯏꯜꯂꯁꯨ ꯏꯜꯂꯒꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯕ ꯌꯥꯗꯕꯅꯤ ꯂꯥꯛꯑꯣ ꯅꯈꯨꯠꯁꯤ ꯄꯥꯏꯔꯒ ꯆꯤꯡꯂꯒꯦꯀꯣ ꯇꯥ ꯈꯝꯕ ꯀꯩꯅꯣ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯉꯤꯁꯤꯕꯣ ꯇꯞꯅ ꯆꯤꯡꯉꯣ ꯁꯣꯔꯣ ꯆꯤꯡꯗꯧꯔꯦ ꯍꯥꯏꯕ ꯇꯥ ꯈꯝꯕ ꯇꯥꯁꯤꯟꯅꯔꯣꯏꯗꯧꯅꯤ ꯁꯨꯃꯥꯏꯅ ꯅꯝꯗꯅ ꯆꯦꯟꯗ꯭ꯔꯗꯤ ꯐꯪꯕꯩ ꯋꯥ ꯂꯩꯇꯦ ꯇꯥ ꯈꯝꯕ ꯃꯤꯅ ꯃꯨꯟꯅ ꯌꯦꯡꯉꯦ ꯍꯥꯏꯕꯅꯤ ꯃꯤꯒꯤ ꯊꯥꯏꯅꯒꯤ ꯈꯝꯕꯗꯨꯗꯤ ꯀꯥꯎ ꯐꯥꯏꯌꯦ ꯑꯗꯨꯒ ꯅꯪꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯥꯏ ꯑꯗꯨꯁꯨ ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯕ ꯆꯥꯔꯝꯗꯥꯏꯁꯤꯗ ꯄꯥꯕ ꯉꯥꯗꯨꯅ ꯊꯟꯇ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯍꯧꯔꯣꯀꯣ ꯃꯔꯨꯗꯨ ꯄꯟꯅꯤ ꯌꯦꯡꯂꯒ ꯆꯥꯎꯀꯣ ꯄꯥꯕ
ꯈꯝꯕꯅ ꯂꯩꯕꯥꯛ ꯂꯩꯕ ꯅꯝꯗꯅ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯄꯨꯛꯆꯥꯎꯁꯨ ꯉꯥ ꯁꯥꯎꯇꯛ ꯇꯧꯕ ꯑꯃ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯂꯥꯛꯏ ꯃꯪꯒꯣꯜꯗ ꯉꯥꯗꯨ ꯊꯝꯃꯤ ꯍꯩ ꯕꯦꯝꯃ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯍꯩ 이씨 ꯅꯨꯡꯁꯥꯁꯦ ꯆꯪꯈ꯭ꯔꯕꯁꯨ ꯑꯣꯝꯆꯥꯛꯅꯔꯒ ꯍꯦꯛ ꯂꯩꯗ ꯁꯥꯈ꯭ꯔꯦ ꯌꯥꯝ ꯁꯥꯈ꯭ꯔꯦ ꯁꯥꯃꯟꯗꯅ ꯍꯛꯆꯥꯡꯒꯁꯤ ꯃꯨꯟꯗꯧꯔꯦ ꯆꯥꯕꯕꯨ ꯌꯥꯔꯅꯤ ꯍꯩ ꯕꯦꯝꯃ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯅꯦ ꯏꯁꯤꯡ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯕ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯁꯤꯡꯗꯨ ꯀꯜꯂꯒ ꯊꯛꯏ ꯃꯆꯥꯅꯨꯄꯤ ꯂꯩꯕ ꯎꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤ ꯃꯅꯤꯡ ꯃꯌꯥꯗ ꯆꯠꯇꯨꯅ ꯃꯆꯥꯕꯨ ꯊꯤꯖꯩ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯃꯪꯒꯣꯜꯂꯣꯝꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯐꯝꯃꯤ ꯉꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯉꯁꯥꯏꯗꯤ ꯂꯩꯍꯧꯒꯨꯝ ꯇꯧꯗꯥꯏꯅꯦ ꯃꯥꯏꯁꯤꯕꯨ ꯉꯥ ꯂꯩꯕ ꯊꯥꯗꯣꯛꯂꯒ ꯃꯥꯅ ꯑꯣꯛꯅꯥꯎ ꯃꯥꯟꯕꯗꯨ ꯆꯦꯟꯈ꯭ꯔꯖꯥꯠꯂ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯣꯏꯗꯅ ꯆꯨꯝꯗꯣꯏꯅꯤ ꯀꯌꯥꯗ ꯏꯔꯥꯡ ꯐꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯄꯥꯏꯕꯨꯅ ꯉꯥ ꯂꯩꯕ ꯊꯥꯗꯣꯛꯂꯒ ꯃꯥꯅ ꯆꯦꯟꯈꯤꯕ ꯀꯥꯟꯅꯩ ꯉꯥꯁꯤ ꯐꯖꯅ ꯁꯦꯝꯗꯣꯛꯂꯒ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯊꯣꯛꯀꯦ ꯃꯣꯏꯅ ꯃꯣꯏ ꯊꯣꯛꯄ ꯑꯩꯅ ꯑꯩ ꯊꯣꯛꯄ ꯏꯆꯥꯅꯨꯄꯤꯅꯤ ꯀꯥꯏꯅ ꯃꯋꯥ ꯐꯪꯉꯔꯣꯏ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯆꯦꯟꯈꯤꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯩꯕ ꯄꯨꯛꯆꯥꯎ ꯐꯤꯡꯅ ꯍꯧꯒꯠꯂꯒ ꯉꯥꯒꯗꯨ ꯐꯠ ꯍꯥꯏꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯕꯥꯛ ꯂꯩꯃꯥꯁꯨ ꯈꯝꯕꯅ ꯐꯪꯉꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯟꯈ꯭ꯔꯤ ꯍꯥꯏꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ ꯊꯥ ꯐꯥꯔꯛꯂꯤ ꯂꯩꯕꯥꯛ ꯂꯩ ꯃꯌꯨꯝꯗꯒꯤ ꯊꯕꯛ ꯀꯟꯖꯕꯒꯤ ꯍꯧꯅꯕꯤ ꯂꯦꯝꯅ ꯂꯩꯊꯣꯛꯇꯦ ꯃꯅꯦ ꯃꯀꯨꯅꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯁꯦꯜ ꯇꯥꯟꯕ ꯀꯟꯖꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯈꯝꯕ ꯃꯍꯥꯛꯇꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯟꯅꯒꯨꯝꯅ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯟꯗꯨꯅ ꯌꯨ ꯊꯛꯂꯒ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯏꯁꯧ ꯂꯥꯡꯂꯒꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯇꯅ ꯂꯩꯁꯤꯟꯅꯩ ꯈꯔ ꯂꯩꯔꯒ ꯃꯥꯅ ꯊꯣꯛꯄ ꯃꯍꯦꯛꯇ ꯇꯧꯏ ꯅꯣꯡꯃ ꯈꯝꯕꯗꯨ ꯃꯥꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ ꯂꯩꯕꯥꯛ ꯂꯩꯅ ꯐꯠ ꯆꯪꯂꯛꯂꯒ ꯏꯁꯧ ꯂꯥꯡꯁꯤꯜꯂꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯥꯏꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯕꯅꯣ ꯅꯨꯡꯇꯤꯒꯤ ꯆꯠꯇꯅ ꯑꯗꯨꯝ ꯂꯩꯗꯣ ꯆꯠꯐꯝꯕꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯩ ꯀꯩꯅꯣꯅꯦ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤ ꯋꯥꯗ꯭ꯔꯥ ꯈꯪꯗꯦꯃꯤ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯍꯣꯔꯦꯟ ꯏꯟꯖꯥꯡ ꯍꯧꯍꯜꯂꯝꯃꯨꯀꯣ ꯏꯇꯨꯗꯤ ꯅꯨꯡꯁꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕꯗꯨ ꯆꯠꯀꯦ ꯇꯧꯏ ꯂꯩꯕꯥꯛ ꯂꯩꯅ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯐꯃꯨꯡꯗ ꯐꯝꯍꯜꯂꯤ ꯑꯌꯣ ꯀꯩ ꯅꯨꯄꯤ ꯁꯝꯒꯁꯦ ꯂꯥꯛꯇꯦꯗ ꯐꯣꯏꯔꯩꯗꯨꯕꯣ ꯑꯩꯁꯤꯕꯨ ꯀꯩ ꯑꯣꯏꯅ ꯎꯔꯒꯦ ꯇꯜꯂꯦ ꯅꯪꯁꯤꯗꯤ ꯌꯥꯝ ꯐꯤꯡꯉꯤꯕꯣ ꯑꯩꯅ ꯐꯤꯡꯗꯧꯁꯤꯗ ꯃꯥꯅ ꯑꯣꯏꯅ ꯐꯤꯡꯒꯠꯂꯛꯏ ꯇꯜꯂꯦ ꯅꯪꯁꯤ ꯌꯥꯝ ꯁꯥꯊꯤꯕꯣ ꯏꯃꯥꯟꯅꯕ ꯀꯩꯅꯁꯨ ꯑꯩꯁꯦ ꯃꯣꯔꯥ ꯂꯛꯅꯩ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯀꯩ ꯄꯦꯟꯗꯕ ꯌꯨꯝ ꯄꯥꯜꯂꯁꯤ ꯐꯥꯒꯤꯔꯣ ꯑꯩꯕꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯆꯤꯡꯗꯅ ꯐꯣꯏꯗꯨꯅ ꯆꯦꯟꯕꯤꯔꯤ ꯍꯧꯖꯤꯛꯅ ꯂꯨꯍꯣꯡꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯅꯪꯅ ꯀꯣꯏꯗꯅ ꯆꯠꯇꯅ ꯂꯩꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯕ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯀꯩꯗꯧꯕꯩ ꯆꯦꯟꯕꯤꯔꯤꯅꯣ ꯍꯥ ꯑꯩꯅ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯀꯩꯝꯇ ꯄꯣꯊꯥꯕ ꯁꯪꯗꯦ ꯐꯤ ꯑꯃꯨꯛ ꯁꯥꯅꯤ ꯉꯥꯅꯨ ꯌꯦꯟꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯇꯧꯅꯤ ꯄꯦꯜꯂꯦ ꯑꯩ ꯄꯨꯛꯄꯦꯟ ꯄꯦꯜꯂꯦ ꯋꯥꯔꯝꯗꯥꯏꯗꯅ ꯏꯊꯟꯇ ꯆꯥꯔꯝꯗꯥꯏꯗꯅ ꯃꯀꯣꯛ ꯊꯥꯏꯅꯦ ꯀꯅꯥꯅ ꯃꯀꯣꯛ ꯊꯥꯏꯗꯣ ꯑꯩ ꯇꯧꯒꯦꯅꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯐꯤꯡꯕ ꯁꯥꯔꯒ ꯍꯧꯒꯠꯂꯛꯏ ꯂꯩꯕꯥꯛ ꯂꯩꯅ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯕꯗ ꯑꯃꯨꯛ ꯇꯞꯅ ꯐꯝꯊꯔꯛꯏ ꯆꯥꯕꯗ ꯃꯀꯣꯛ ꯊꯥꯕꯗꯨꯗꯤ ꯑꯩ ꯑꯣꯏꯔꯝꯒꯅꯤ ꯍꯟꯗꯛꯇꯒꯤꯗꯤ ꯊꯥꯔꯔꯣꯏꯒꯦ ꯑꯁꯦꯡꯕ ꯅꯆꯤꯟ ꯊꯤ ꯑꯩ ꯏꯃꯥ ꯀꯝꯕꯤ ꯉꯧ ꯆꯥꯁꯤꯖꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛ ꯑꯩ ꯏꯄꯥꯝꯗ ꯆꯠꯈꯤꯗꯧꯅꯤ ꯌꯦꯡꯉꯣ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯂꯩꯒꯗꯧ ꯃꯇꯝꯁꯤꯗ ꯀꯣꯏꯗꯅ ꯂꯥꯡꯗ ꯂꯩꯕ ꯌꯥꯕ ꯄꯥꯈꯪꯂꯣ ꯅꯪꯁꯦ ꯍꯥ ꯄꯥꯈꯪꯂꯕ ꯈꯔ ꯂꯩꯔꯒ ꯏꯆꯥ ꯌꯥꯎꯔꯛꯂꯒ ꯀꯅꯥ ꯊꯥꯛꯇꯧꯔꯤꯒꯦ ꯏꯃꯨꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯊꯥꯛꯈꯣ ꯍꯥꯏꯔꯕ ꯍꯥꯏꯗꯦ ꯑꯩ ꯀꯩꯝ ꯍꯥꯏꯖꯗꯦ ꯅꯨꯄꯤ ꯅꯪ ꯏꯁꯧ ꯂꯥꯡꯅ ꯐꯔꯨꯕꯁꯦ ꯅꯪꯅ ꯁꯥꯎꯔꯛꯄꯁꯦ ꯑꯩ ꯍꯛꯆꯥꯡꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯨꯄꯤꯒ ꯑꯔꯦꯝꯕꯗ ꯊꯤꯔꯝꯃꯤ ꯁꯨꯃꯥꯏꯅ ꯏꯁꯧ ꯂꯥꯡꯉꯝꯅꯤ ꯈꯪꯉꯝꯃꯗꯤ ꯆꯦꯜꯂꯝꯃꯣꯏꯗꯧꯅꯤ ꯀꯩꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ ꯀꯥꯟꯗꯦ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛꯇꯣ ꯈꯔ ꯇꯧꯔꯨ ꯂꯥꯛꯑꯣ ꯏꯟꯁꯥꯡ ꯈꯔ ꯊꯥꯖꯤꯟꯅꯕ ꯇꯧꯒꯦ ꯂꯥꯛꯑꯣꯀꯣ ꯐꯤꯔꯣꯜ ꯁꯦꯠꯆꯤꯜꯂꯤꯀꯥꯗꯣ ꯍꯣꯡꯗꯣꯛꯑ ꯊꯨꯅ ꯁꯠ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯒꯦ ꯑꯣ ꯅꯨꯄꯤ ꯊꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯑꯣꯏꯔꯦ ꯑꯩꯅ ꯀꯌꯥꯗ ꯂꯥꯏꯅ ꯈꯟꯗꯣꯔꯤꯕ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯨꯒ ꯍꯥꯏꯔꯗꯤ ꯐꯖꯅ ꯈꯦꯠꯅꯔꯦꯍꯦ ꯁꯤꯔꯅꯤꯗꯅ ꯃꯤꯅ ꯅꯨꯄꯤ ꯉꯟꯅ ꯊꯤꯒꯅꯨ ꯍꯥꯏꯅꯩꯁꯦ ꯀꯥꯟ ꯆꯥꯗꯅ ꯏꯔꯥꯡ ꯄꯥꯝꯂꯤꯕ ꯑꯩꯒꯤꯔꯥꯅꯤ ꯀꯂꯛ ꯄꯦꯜꯂꯤ ꯋꯥꯅꯤꯡꯉꯣꯁꯧ ꯅꯃꯥꯟꯅꯕꯁꯤꯡꯅ ꯀꯣꯏꯕ ꯆꯠꯄ ꯂꯥꯡꯕ ꯎꯔꯒ ꯀꯂꯛꯆꯧ ꯁꯤꯗꯩꯁꯤꯗ ꯄꯥꯈꯪ ꯁꯥꯔꯒ ꯆꯠꯄꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯤ ꯑꯩꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅ ꯌꯥꯎꯗꯕ ꯍꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯒꯁꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯆꯠꯂꯣꯏꯗꯧꯔꯦꯕ ꯂꯩꯕꯥꯛ ꯂꯩꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯏ ꯑꯣ ꯊꯣꯛꯄꯤꯔꯛꯇ꯭ꯔꯤꯕꯣ ꯌꯨꯝꯄꯥꯛ ꯄꯨꯊꯣꯛꯑꯦ ꯏꯃꯥ ꯄꯥꯕ ꯀꯩꯊꯦꯜꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯂꯩꯕꯥꯛ ꯇꯧꯕꯁꯦ ꯂꯣꯏꯊꯣꯛꯄꯤꯔꯨ ꯂꯥꯛꯑꯣ ꯑꯣ ꯂꯥꯛꯑꯦ ꯅꯪꯅ ꯇꯟꯗ꯭ꯔꯗꯤ ꯂꯩꯕꯥꯛꯇꯣ ꯍꯥꯏꯐꯦꯠ ꯇꯧꯕ ꯍꯧꯖꯤꯜꯂꯝꯃꯨ ꯀꯥꯟꯗꯦ ꯐꯤꯔꯣꯜꯒꯁꯦ ꯁꯠ ꯍꯣꯡꯗꯣꯛꯀꯦ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯕꯅꯤꯅ ꯊꯕꯛ ꯐꯥꯗꯣꯛꯂꯨꯈꯤꯒꯦ ꯂꯥꯛꯑꯦ ꯂꯩꯕꯥꯛ ꯂꯩꯃꯥꯅ ꯐꯕꯒꯤꯅꯤ ꯍꯥꯏꯗꯣꯏꯔꯥ ꯈꯝꯕꯅ ꯋꯥꯈꯜ ꯇꯥꯕꯒꯤꯅꯤ ꯍꯥꯏꯗꯣꯏꯔꯥ ꯈꯝꯕꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯁꯥꯎꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯂꯣꯏꯔꯤꯕ ꯌꯦꯟ ꯉꯥꯅꯨꯁꯤꯡꯗꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯈꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯅꯗꯧꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯗ ꯍꯔꯥꯎꯖꯩ ꯈꯔ ꯑꯃꯅ ꯅꯣꯛꯅꯗꯕ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ
ꯈꯝꯕꯁꯤ ꯅꯨꯄꯤꯅ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯁꯪꯁꯥꯔꯁꯤꯗ ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥꯕꯨ ꯂꯩꯕ꯭ꯔꯅꯦ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯍꯥꯟꯅ ꯉꯥꯎꯔꯝꯂꯕꯁꯨ ꯂꯥꯡꯂꯝꯂꯕꯁꯨ ꯅꯨꯄꯤꯕꯨ ꯊꯤꯔꯕꯗꯤ ꯈꯝꯕꯒꯨꯝꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨꯁꯨ ꯂꯩꯕꯥꯛ ꯂꯩꯒꯨꯝꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯇꯨꯅ ꯑꯐꯕꯔꯣꯝꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ